Nongthombam Biren Singna Caretaker Chief Minister Oina Lerakpa Ngasiga Thana Numit Marini Shukre Magna Caretaker Chief Minister Oina Lerakpasi Haukiba Tang Mapangi Numidang Wairam Degini Tang Nipangi Numidang da Charter Flight Amada Delhi Damu Imphal Thadokhraba Chief Minister Nongthombam Biren Singna Tang Mapangi Nutilda BJP gi National Spokesperson Amasung North East ki Coordinator MP Sambit Patragalunana Imphal da Halaklaba Matungda Numidang Wairamda Rajbhavan da Chatuna Governor Ajay Kumar Valada Pham Thadokpagi Cherol Pisinkhibani Mahanamaki Council of Minister Galunana Pham Thadokpada Governor na Ayaba Piki Bagalunana Kudak Adudagi Mahakpu Caretaker Chief Minister Oina Lehenkibani Magna Caretaker Chief Minister Oina Legadoribasi Anowa Thorak Ama Paikatriba Pawagi Oinani Chief Minister na Pham Thadokpada Ayaba Pikraba Matungda Governor Secretariat na Media da Thadokhiba Warot Amada Nongthombam Biren Singna Mahaki Council of Minister Galunana Pham Thadokpada Governor na Ayaba Pikre Loinana Atopa Thorang Sing Paikatriba Pawba Makata na Office Paduna Lainanaba Khangankre Haina Phongdokhibani Chief Minister na Pham Thadokhribasi Congress na Thajadabagi motion Thangana Naba Ngaiduna Leiriba Taranithoi Shuba Manipur Legislative Assembly gi Tere Shuba Session Hagodaba Sumnutegi Pung Taratere Lomtamak Ngairba Matamdani Session adu February Taradegi Phangodabani Mamang Thada Tamenglong District Headquarters da Phangkiba Cabinet Mifam na Session asi February Taradegi na Phamna na Bawarep Lokhibani Cabinet ki Warep adugi matung ina Governor na January 10 da order ama thokduna Session asi February Taragi ayupung Taramathoi da Phamna na Bakokhibani Matung Tarakpada Assembly gi Speaker na Chairman oiba atuga Chief Minister su member oina yawba Assembly gi Business Advisory Committee na Session adu February Taradegi kungamari Fawba Phamna na Bawarep Lokhibani Loinana Session asigi provisional calendar su Phongkhibani adubu Chief Minister na Pham Thadokhibana maram oiduna session di phangkhidre Governor na Chief Minister gi Pham Thadokpagi Cherol da Ayaba Pikraba Matungda Thokhiba order amana mamangda mahangna Thokhiba session saman tawbagi order haibidi January 10 gi order adu chatnadre haina log Thokhiba loinana February 10 degi fangani haina toramba session adu Tokhibani Constitution gi Article 174A gi matung inna session amaga gi marakta tha tarukte gi hena gap leheloi dabani mamangi session gi aroiba mifam aduga matung tarakpada phangodaba session adugi ahanba mifam gi marakta matam tha tarukte gi hena kanaloi dabani Manipur Legislative Assembly gi mamangi session haibadi taruk suba session gi aroiba mifam phangkraba matungda matung taba session phamdna lerakpa numit chama marphu mangani shukre numit kuntrani na Tha amasai haina panabada tha taruktegi numit mangani hendokre aduga calendar da paragana February 12 da tha taruk mapung phakre tha taruktegi hena gap leheloi dabani haibadu ngaktre tha taruk hendokre adubu constitution da session amagi marakta tha taruk hena kanaragadi si tagoni haina takpa provision di amati yawde Maraksada Lok Sabha gi Hanigi Secretary General PDP Acharina Manipur gi Chief Minister na Pham Thadokhraba Matungda Manipur da government leitrabanina Manipur Legislative Assembly gi Hojik Oriba Phibam asida Article 174A na piriba tha taruki matam adu chanapham thokti haina mod piba leiri aduna hojiki oina session amaga gi marakta tha taruk hena kanaba natraga kanadabi wafam si yamna luna khaningai oiba wafam oidi haina lobwe yai hojik aruba wafam ama oina leribadi Chief Minister na Pham Thadokhiba pung marfudra taret henjilagraba phawba anoba luchingba ama khanduna anoba government ama semba ngamduna leribashini center gi luchingba singi poktak matung ina MP Sambit Patrana hokhiba tang mapandegi Imphal da leduna Nongthombam Biren gi mahut sinba atopa luchingba ama khanduna anoba government ama Semna naba lepna honarabasu hojik phawbudi mai pakpa ngamduna leri Sambit Patrana hokhiba ningthokaba numitegi Hotel Imphal da numit khudingi MLA singa tongan nabu oirabasu natraga punnabu oirabasu unaduna wari sanarakpada hojik phawbagi oinadi lekhai taba ngamduna leri anoba government ama semdana caretaker chief minister na adum puduna leibadi yaroidabanina athubada anoba government ama semba tabani karigumba semba ngamdragadi state asida center na president rule thamlaklaba yai Thamlakadoriba President Rule adu hojik leriba Assembly asi suspended animation da thamlakpa ama natraga Assembly si pumut muthalaga thamlakpa ama anigi manungda amadi shoidena oigani Karigumba President Rule si Assembly suspended animation da thamlakpa oirabadi Assembly amu hingalalaga anoba government ama semba yabki khudong chaba lekigani adubu karigumba pumut muthalaga thamlakpa oiragadi election pangthoklaga naunam youth sing amu khanba tabani